Kumbi Wangoo Lambi Semjindabagi Miyamna Wakat Labasu Authority na Tumin Leisinba Akanba MAWONGDA YANINGDE HAINA SHANJOY AHANTHEM na PHONGDORAKLI Media da thadorokpa video footage namada mahak na makata na hai matam kuina koilas thabidraba Wangoo Kumbi Lambi athuba matamda koilas thagadabani haiduna khoi saunaraba Miyamna Kumbi Kaitel yauna Kumbi Wangoo Lambi thinkiba numit humni suraba fawba lamdam sida mapi mapa leitrabagum marinenaba authority singna tumina yengduna leiriba asi yaningde Vishnupur district manung chana leiriba Kumbi kedrugi maru oiba lambi ama oiriba Kumbi dagina Wangoo faunariba state highway ama oiriba lambi asi Indo-Myanmar national highway samnakiba Yamna maru oiba lambi ni lambi asida lalon itiki damakta mi aduki matik yamna chatpa danatana gari achoba machasu kungna chatli khwaidagi maru oiba lambi asi fibam fatana leirakpa asi chahi kuire mahairoi singda sukhudong chadaba thogan batanatana road accident kaya ama thokibagi thodoksu leikre amarom dasu ithai wapokpi chatlaga leiba lambi asisu aduki matik fibam sokre Ithai Veres Lambi Borayangbi Lambi Sagang Sugnu Lambi yauna chatliba Wangoo Ring Road mapung oina Kumbi Kendrogi maru oiba Lambi ayamba aduki matik fatre Lambi asi Miyamna sel khaina duna pot hole sing men bana chingba kaya tawkibasu leikre maram aduna athuba matamda Miyamge Wakat thabak tong toktuna Lambi asi koilas thabinaba SHANJOY AHANTHEM na district administration PWD amadi mari lenaba pumnamakki puning chingsilakli Aikoi Kumbi Kendra si hojik manipur gi irang violence asina haktheng nana sohaliba adugumba kendra amani adugumba lamdam amani maram asina aikoi gi market da bazar singda thokcharaga nomagi ingolda hojaba manama sing yonba madigi nomagi chara tanjaba su nomjaba cherok chatpa already laingoi Kuari subana sing banung lengoi subana sing bacatpa punamak sing ase namid humni thingjin giba sina maram warkanda aduga maruina satra sing mahiroi sing final chahi gi aroi ba parakha tharmdai manak naksilakpa study da amasung school ka bage dukimatik tangai phadaba oirakum matam sida namid humni ngasi dagi amukka akhogi school sing ban tawba amasung mahiroi sing na puriba van service lep kiba sin singba khudong chadaba mayam ama thoba mitmang da uraba tv gi pawda social media singda aikhogi miyam paksana manipur miyam paksana khangnaraba unaraba si phawwa public works department pwd department gi authority sing kari yengaga leibiri miyam na si yongna awaba mayong adana tawriba sida tumina yengaga leithoiba karigino aduga Kari marang gi damakta ban tawriba mi sing adugi manakta chatlaga kari no khanna batana batikna bayawa tawbidina thami basi kari gino taw pangtok tawjani warga maina toksagini haibagi adugumba attitude amaga loinana tawbiri bra haibasi ai lamdam masigi social worker amoina hangjaningi